ทิ้งตัวรูปตาคนทำว่าเพราะสมัยทำมวยลูกขึ้นผิวน้ำบอลโบราณมาวิ่งสัตว์ไอ้ที่บางคนสาเหตุนะครับไอ้คนสมัยตอนนั้นคนมาพบเอาตัวคนสมัยตอนนั้นสิเมทิ้งมาไทยแล้วนะวารุวิบยาจะบอกว่าให้วัตตาให้คนนั้นจริงบุตรพันธุ์เอาคุยนั่งกันsi phamjari ba dana ase atai amagi nate akhoi gi namgon ka thela pun balumai sin thalumna akhoi chap manana khoina phami ba dana ase akhoi nauna sari ba new bender hara khangnari ba akhoi gi jaga ase akhoi changmanga tara akhoi atuki mati wana khangjare aduna akhoi awa ana mayam jina khangbana akhoi khangmong khangdadana akhoi je leiba yadadana municipality da kaya haire se kaya thajare tabidre sarkar da haire tabidre maramaduna akhoi athuba matamda tangtanga dagi hauraga akhoi handaki thajigi manungsida yam thuna loisan biduna akhoi ba changhan bidaba taragadi akan ba khongjang kaya changjan duna akhoi ngasi leparoi tangtara dagi haujarakpa bora lepaga bora je yondadana labani akhoi je phambam je leitadana bora yombam amadi phyombam yamna athuba matamda akhoi sangaraga akhoi changhan biyu haiduna akhoi tangkuthabagi manungda akhoi changjage habagi wakan mi phamni phamjari base ba akhoi imung manung maintain tawdana yamna wana akhoi je phamjariba borajibu akhoi tang tara dagi akhoi je phaman bidre akhoi je phambam leitadana toe athuba matamda akhoi sangaba pami handagi thaji manungda sangada ba taragadi mathak makha akhoi akanba khongjang changjang gani habaje